ngasi pokta ngai bangani kanan ma thajadonu Phone cái gì hay mà ăn rồi. Yung mami ko orang go wala ba. Video ay nama ba ni. Pare sino. ꯃꯌꯥꯝꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯨꯊꯔꯛꯑꯒ ꯌꯨꯝꯗ ꯑꯍꯥꯟꯕ ꯂꯩꯕ ꯅꯨꯃꯤꯠꯅꯦ ꯁꯤꯁꯦ ꯑꯗꯨꯅ ꯅꯝꯕꯅꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯗꯣ ꯑꯗꯨꯗꯨꯅꯅꯦ ꯁꯤꯗ ꯃꯥ ꯁꯪꯒꯣꯝ ꯏꯟꯕꯤꯔꯤꯁꯦ ꯁꯪꯒꯣꯝ ꯊꯛꯏꯁꯦ ꯌꯥꯝ ꯍꯩꯕꯒ ꯃꯥꯟꯗ꯭ꯔꯥ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯑꯗꯨꯝ ꯄꯨꯊꯔꯛꯑꯒ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗ ꯑꯣꯏꯒꯨꯝ ꯇꯧꯕꯅꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯥꯏ ꯁꯤ ꯚꯤꯗꯤꯑꯣ ꯅꯝꯕꯤꯈꯤꯕꯁꯦ ꯑꯩꯅ ꯌꯥꯝ ꯍꯩꯕꯒ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨ ꯈꯨꯊꯛꯁꯦ ꯃꯌꯥꯝ ꯌꯥꯝ ꯐꯖꯅꯒ ꯊꯛꯄꯅꯦ ꯃꯃꯤ ꯏꯈꯨ ꯈꯨꯒꯩ ꯃꯃꯤꯠ ꯌꯥꯝ ꯈꯨꯔꯝꯃꯦꯕ ꯅꯣꯏꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯅ ꯐꯥꯔꯁ ꯇꯥꯏꯝ ꯅꯣꯛꯂꯛꯄꯗꯣ ꯍꯥꯏꯕꯗꯤ ꯃꯣꯏꯁꯦ ꯂꯥꯏꯅ ꯂꯛꯅꯩꯅꯦ ꯍꯥꯏꯗꯅ ꯄꯤꯊ꯭ꯔꯥꯏ ꯈꯣꯡꯗꯥꯏꯕꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯣ ꯁꯤꯁꯦ ꯐꯥꯔꯁ ꯇꯥꯏꯝ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯒ ꯅꯣꯛꯂꯛꯄꯗꯨꯅꯦꯕ ꯑꯗꯨꯗ ꯑꯩꯅ ꯅꯣꯛꯂꯛꯄꯗꯒꯤ ꯃꯥ ꯁꯤ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯀꯟꯅꯁꯨ ꯅꯣꯛꯑꯦꯕꯀꯣ ꯁꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝ ꯅꯣꯛꯈ꯭ꯔꯦꯕ ꯚꯤꯗꯤꯑꯣ ꯅꯝꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯗ ꯑꯩꯅ ꯁꯨꯝ ꯅꯣꯛꯑ ꯂꯩꯕꯗꯨꯗ ꯃꯥ ꯁꯨꯝ ꯅꯨꯡꯁꯤꯌꯦꯅ ꯍꯌꯦꯡ ꯌꯦꯡꯍꯟꯅꯕꯅ ꯑꯩꯅ ꯊꯣꯏꯅꯀꯤ ꯅꯝꯍꯧꯕꯅꯦ ꯚꯤꯗꯤꯑꯣꯁꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯀꯟꯅ ꯑꯗꯨꯝꯁꯨ ꯅꯣꯛꯑꯒ ꯂꯩꯈ꯭ꯔꯦꯕ ꯑꯗꯣ ꯑꯩꯅꯁꯨ ꯑꯍꯥꯟꯕ ꯎꯖꯕꯅꯦꯕꯀꯣ ꯃꯥꯅ ꯁꯨꯃꯥꯏꯅꯒ ꯑꯗꯨꯝ ꯅꯣꯛꯂꯛꯄꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯅꯝꯍꯧꯕꯅꯦ ꯁꯤꯁꯤꯅ ꯇꯟ ꯊꯛꯆꯜꯂꯒ ꯇꯩꯁꯨ ꯌꯥꯝ ꯅꯣꯛꯑꯦ ꯃꯃꯤꯠꯁꯦ ꯄꯥꯡꯉꯝꯗ꯭ꯔꯤꯁꯨ ꯃꯉꯥꯟꯁꯤꯗ ꯃꯃꯥꯏꯅ ꯍꯦꯛ ꯉꯝꯒꯩ ꯃꯌꯥꯝ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯃꯃꯤꯠꯁꯦ ꯑꯝꯇ ꯄꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯄꯣꯛꯂꯛꯇ ꯉꯥꯏꯕꯩꯅꯦꯕꯀꯣ ꯄꯣꯛꯂꯛꯇ ꯉꯥꯏꯕꯒꯤ ꯃꯃꯤꯠꯁꯦ ꯑꯝꯇ ꯎꯗ꯭ꯔꯦ ꯃꯃꯥꯏꯁꯤꯅ ꯆꯥꯎꯃꯟꯗꯅ ꯀꯩꯅꯣꯁꯦ ꯃꯉꯛꯀ ꯑꯝꯇ ꯎꯗ꯭ꯔꯕꯅꯤ ꯏꯁ ꯑꯉꯥꯡꯒ ꯑꯣꯏꯔꯦ ꯇꯨꯝꯕ ꯈꯨꯐꯝꯅꯤꯀꯣ ꯇꯨꯝꯕꯒ ꯆꯥꯕꯒ ꯈꯨꯐ ꯑꯃ ꯆꯥꯗꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯥꯒꯤ ꯁꯦꯀꯦꯟ ꯕꯥꯠ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯃꯥꯅ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯑꯅꯤꯁꯨꯕ ꯏꯔꯨꯕ ꯑꯣꯏꯗꯣꯏꯅꯦ ꯑꯩꯒꯤ ꯄꯣꯛꯄ ꯃꯃꯥꯗꯣ ꯑꯗꯨꯗꯨꯅꯅꯦ ꯂꯨꯕꯤꯔꯤꯁꯦ ꯃꯥꯒꯤꯗꯤ ꯕꯨꯕꯣꯛ ꯇꯥꯔꯦ ꯀꯣꯡꯄꯥꯜ ꯕꯨꯕꯣꯛ ꯍꯥꯏꯇꯥꯕꯅꯦ ꯋꯥꯊꯤ ꯉꯥꯡꯉꯤꯅꯦ ꯅꯨꯄꯥ ꯄꯣꯛꯇꯣꯏ ꯃꯁꯥ ꯌꯥꯝ ꯌꯥꯡꯕꯅꯦ ꯃꯥꯁꯨ ꯄꯤꯁꯨꯝ ꯁꯨꯛꯄꯩ ꯑꯦꯛꯇꯤꯡꯁꯦ ꯏꯁ ꯑꯝꯇ ꯅꯣꯛꯁꯦ ꯆꯥꯊꯣꯏ ꯑꯝꯇ ꯅꯣꯛꯊꯣꯛꯑꯁꯦ ꯁꯦ ꯄꯤꯔꯤꯕ ꯀꯩꯗꯧꯔꯕ ꯄꯤꯔꯤꯕ ꯁꯣ ꯑꯁꯤꯒꯤ ꯇꯦꯕꯜ ꯃꯆꯥ ꯑꯃ ꯈꯤꯜꯂꯤꯗꯣ ꯑꯗꯨꯒꯤ ꯇꯧꯔꯗ ꯑꯃꯨꯛ ꯅꯣꯛꯏꯕ ꯁꯦꯞꯀꯠꯇꯅ ꯇꯩꯖꯧꯅꯦ ꯃꯤ ꯌꯥꯝ ꯉꯥꯎꯍꯟꯗꯧꯔꯤꯀꯣ ꯑꯁ ꯁꯛꯀꯁꯦ ꯌꯦꯡꯉꯣꯅꯦ ꯏꯁ ꯅꯣꯛꯐꯦꯠꯀꯁꯦ ꯇꯧꯔꯤ ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ macam ꯆꯠꯊꯣꯏ ꯁꯝꯗꯨꯗꯤ ꯌꯨꯡꯉꯦ ꯀꯩꯅꯣꯃꯤ ꯏꯔꯨ ꯂꯨꯔꯨꯕꯗꯩ ꯇꯩꯖꯧꯉꯣ
ꯀꯣ ꯃꯃꯥꯅ ꯏꯔꯨꯕꯤꯕꯀꯣ ꯑꯗꯩ ꯃꯁꯝꯒꯁꯦ ꯌꯦꯡꯉꯨꯅꯦꯁꯦ ꯑꯁ ꯐꯨꯔꯤꯠꯀꯁꯤꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯀꯦꯃꯣꯒ ꯂꯤꯠꯇꯅꯀꯣ ꯀꯣꯏ ꯆꯠꯊꯣꯏ ꯑꯁ ꯀꯩ ꯅꯃꯤꯠꯇꯣ ꯃꯀꯨ ꯁꯥꯈꯩ ꯃꯨꯟꯅ ꯌꯦꯡ ꯂꯩꯗꯨꯕꯣ ꯃꯃꯥ ꯎꯕꯗꯧꯅ